ngasi numida wairam phongkiba tungan Manipuri siphongsingtigi sahi nauriba angangsingna high tech gadgets sing sizinabana na taba ngamagi pangal sonthali Dr. Sambo National Program for Prevention for the Control of Deafness State Health Society NISM Manipur Ayushman Bharat Digital Mission Manipur Sinduna Observation of World Hearing Day 2025 pangtokri sahi nauriba angangsingna high tech gadgets sing sizinabana na taba ngambagi pangal sonthali India gi apunba population gi manungda sada 9.9 amadi sahi humfu gi mathakta lairiba miyoi kya gi na taba ngamdabigi awaba mayukna tunu lai hainasu health director Sambo na phongdokri hairiba thauram aduga mari leinana health ki director Dr. Sambo gonmain miyamda paujal piba rally ama kangla da gilam takhi khongsat asi lamphel da leiba Directorate of Health Services ki office phaw sakhi Health Director Sambona Makhatana Fungdokibada, Sahi Nauriba Angangsingna high tech gadgets sing sizinabana, na tabagi pangal son thanba sina maramoiduna, Oza Singamadi Mama Mapa Singna section Mamatok Daiki. National Program for Prevention and Control of Deafness State Health Society NISM Sinduna Pangtokpo Maduda, Health Services ki Director Dr. Sambo Gonmai, Family Welfare ki Director N. Hemanda Kumar, Dr. Health Services Special Guest Dr. N. Bino Amadi, Otorhinorhinology Department ki Hais OD Dr. T.S. Surdinjana Marueva Miyuishimuna Sarugaki, Changing Mindset, Empower yourself to make ear and hearing clear to reality for all haiba thimna pangtokpa World Hearing Day 2025 ki tharunga mari lena Dr. Sambo Gonmai na makhatan hai India gi apunwa population gi manungda sada 9.9 amadi sai humfu gi mathakta lairiba miyoi kya gi na taba ngamdabi gi awaba mayukna duna lei maram aduna na taba ngamdabi gi laina haksina lauduna matau kramna anabasi horakpadi gi matang matam sana layengada gi haiba mipum khudimona khangjinma mathokta hena phongdokhi Atopa paumana Operation the Kiji Taramathui Lumba IED explosive ama yauna khulai kya marum fagale Security Force ki kangmuna Manipur ki tuan basing amasum tampak ki mafam singda search operation leptana sitharakli ngarang si Imphal East District ki Thobal Dam Police Station ki manungsanna Kamu Village Mapithel area search operation sathaba matamda Kiji Taramathui Lumba IED bomb ama yauna khulai kya marum fogat pangamle haina Manipur Police ki paun hairi Paus nai Pagalaba Kulai Singa do the Kiji Taramathui Lumba cylindrical shape explosive IED ama Pompi improvised explosive firing device ani Asoba Pompi motor bomb mari apikpa Pompi improvised motor bomb ohum digital day sight more sight with telescopic bubble for elevation 1 telescopic day sight 32 12 bore fair case ama 12 bore live round ama 12 bore immunization prepare mechanism ohmamadi meter kun sangba cortex wire ama improvised motor part set ama phangmangam khiari amaramna Kaksing district ki Kaksing police station ki manungsana wabagai da leiba Buffalo farm area research operation sa thaba matam da su khulai kya fakat pangam lairi phagalaba khulai singaduri single barrel gun ama 5.56 inches live round taruk 7.62 AK live round taragamathoi Chinese hand grenade ahum molotov cocktail ama HE hand grenade ama detonator ama container manga galoinina detonator ani 12 ball live round ahum TPT T5 handset ama 0.303 gi empty case kungatret 7.62 mm empty case taragomdoi long range tear smoke shell ahum smoke shell normal ama long range tear smoke shell SART ani tear gas hand grenade CN ama torchlight ama BP plate yaudaba BP base cover ama hunting boot zura ama standard furniture bag ama amasum polythene mari amasu wabagai Buffalo farm area dagi phangkhiyari amarumdana ANDOK na sinduna mayai kaba nisadagi iramdam sigi tungi mirol kananaba khongsat haiba thimda bike rally sakhri Iramdam sigi tungi mirol kanana ba khongsat haina mingthonduna Kangla Western Gate tagi lamthaba hoduna Kwakaithil takhelambam laikai youth club ta lamthungpham oigadaba bike railing asi narcotic and affairs of border NAB gi SP Watham Basuna flag off tawduna thakri anti narcotic drugs organization Kanglai Park ANDOK na sinduna pangtukiba bike rally gi khongsat aduda Zenimski former director Dr. Laisram Deven NAB की additional SPY Kishore San Department Asima की OC Ibom Samadi
ANDOK gi president singkai loangsa sarugaki ngasigi bite rally aduga mari lainana Jenims ki hanagi director Dr. Laisram Devena phongdokibada magna Jenims ki director oiringai matamna su drug mari lainaba polam kya hospital do pushilak pa thengnaraki adobo hospital manungda pushilak liba mayai ka bani sagi polam sing fagatuna me tha mai tha dona manghan bigi thabak kaya tawki amadi ANDOK na sinduna ngasi pangthokliba bite rally asi yamna phaba khongthang amani asiguma miyamna awareness pibia ba khongset asina manipur gi mafam sinba tungna sandokna ba sinba program amani loinana manipur drug sizinaba miyoi singi masing aduki matik yam khalakli amadi manipur drug mapung phana muthatna ba manipur lenga ki mekai gi sukana honari basida ekhoi punamanu su amatu oina mating pangnaduna lamdam asidagi drug maru phangna muthat asi haina phongdoraki nakala maromna rally edu sarugya ki pa nap ki SP watham basun hai ANDOK na sinduna ngasi pangthokliba bite rally asigi maru oiba panamdi lamdam asidagi drug chaba yonba toktuna drug free oiba state am ohelasi haiba kholauda ngasi gi rally asisinmani loidana drug chaba yonba muthanaba honabada khongthang ahum lei maduri supply reduction demand reduction amadi home reduction hairiba khongthang ahum asini adomainamak miyamda awareness piba campaign asi demand reduction gi makhada lai maram aduna matam gi matung ina demand reduction hengat hanabagi damakta asiguma awareness program asi pangthokpa mathau tai haba wafamsu phongdoki atopa paumana punsinba haitraba furobasi sajibu sairauba madi itna lakpada amatu oina punsinduna ingna signa leminaba lamdam ama oirasanu wama hayeng mas kuntra sajibugi noma panma numaisu numit mitei sei hobo sairaubna lakpada maru oina mitei sanamai laining sachaba isil inaw singamadi mapanda soina takraba igi mari oiriba mitei isil inaw singi mapamda wakalon manaba apunba wama kanglei pangna yaipa paujal thamoi singna pizari roinana punsin ba haitraba mitei furba sajibu sairauba madi itna lakpada amatu oina punsinduna ingna signa laiminaba lamdam mama oirasunu haina wamagi secretary publicity lamdamba salamna press thokpa siolaman hairi cholasina hai lamdam asida mausadagi khunda aduna nungsi sanani lamiнаraklibi islam learning sachariba mitei pangal isil naw singi nalakpada punamaki mafamda sige papaujal pizari loinana masidagi mausadagi ingna signa leijaramba iramdam ama oiramba su koki narcotic risingna hokiba sahi english singani ga kungu humdagi me humdagi lamdam asida khunda minariba furup isil naw singda kai hauduna ne tadraba punsi ming amada maru oina mitei furupta onsinduna yum kaya minungsi leitana mai thadoktuna tangoi olankhre minungsi leitana miyoi kya ma hathre lanthum kya mangankhre ngasisu mayumda hanjinma ngamdana relief camp kya na sangjafam lauduna awamisa kya khangli miyoi kya amasu thiba khangdana leiri mama masa kya setna khaina handuna mikap mirau kholdana ngasisu leptana tengthari hari hairiba awaba nungaitaba uhaidraba tahaidaba punama sajibugi nongma panba mitei serauba sai hoba madi muslim singi senglaba ina lakpada ingna signa panba mariba pu nungsijaba leibak singba athauba kya tholaktuna kangkhong sairaba punsinba haitaba furup asi amat oina punsinduna nungsi sanana ingna signa leminaba lamdam ama oirasunu haina leminariba yellow furup khudimaki mafamda wamana yepa paujal pirakli paujal pausi topa paumana Teli Nupi singna thingkre lamtagi aroiba thangzagi laitai nagadaba numira sida khurai ahong pungi Teli singna ayaba piraktabadigi laithau pangthokpa ngamkhidri sayenaba lairiba laisang makhongna Teli Nupi singna phamjinduna akan mamongna thingba pikre thagdo sida irang thoktuna ba security force in section na ngak sen ki hairi athingba pirakpa siga mari lendana Manipur pandit loisangi pandit ngariambam khombana paumising hai Teli singna athingba pibagi matungina ahong pungi laiphamasida athen potkatuna pandit loisangi miyoi amakak oirabasu maira katpagi ayaba pibiu haibada athingba thamduna laithau pangthokpa ngamdaba haibase aikhoigi lebak thibani karigumba matamna Teli singi maikeidigi Manipur pandit loisang amadi Govindaji temple bota haijaba lakpa tarabasu ngasigi thaudo asi kawbu yaroi kumja english singa mag samapan go humdraga mathoidigi laiphamasida khudong chaba launaba tanja yengnaduna adumak leirei laisang kaya sajinduna thamkhibana ngasidi leba asigi saroi khangnaba mafam maset amata leitri ahong pungi lairiba laisang asi historical monument eki makhada lairaba mafam amane masida furup amana lai khurama matamda community amatana thingbigi hak phawba leiti haina phongdoki nakala maramda ahong pung lairembi Sinthalup ki advisor RK Danpati na phongdoki bada sayesi ki lamtagi ahan thangjada su sayetnabana maram oiraga laiphamasigi khongjilda laithau pangthoki inat kyoib laiphamasida
irang sagatningdabagi sahi kyagi mamangdagi telisingdagi ayaba lauduna laithau pangthukli laibaki oiba aruba pungasibu kannaba sahi taraga manga hena court case tawdun lakli masida leba asigi akhang hai khudimangna angama mating pangbiraga ahong pung lairembigi khubam masi kanmina siroinana sayi sigi awana tarakadaba pumba laithau pangthokpada athingba pifam thokte hena sumangna makhatana phongdokhi Lushilakpoina to perform delimitation ki mangjongna 1951 base year oiraga Manipur NRC satna hangadabani Ramdas Athawali Union Home Minister Ramdas Athawale na Union Home Minister Amit Shah Manipur ki oina delimitation exercise tawdringai mamang the 1951 base year oiraga National Register of Citizens NRC satna halu haina takshin khibaga loinana illegal migrants in khandoktuna electoral representation sengna thammana sungani haina takshin khre Amaram the RP Athawali ki Meso 2000 Manipur Ladiva illegal immigrants singi matang nungnang bufungduk laduna Manipur hatuwatu delimitation exercise tawrabadi undocumented migrants singasi Indian citizen oina loan ayaba moongda laukragani aduga English singani ga ama census the base year oiraga delimitation tawari hairibasida Manipur gi oina di English singani ga ama gi census asida singi district khrada abnormal oina population khangwang wang hengalamagi thawdok sing laikri haina Union Minister Ramdas Athawalena khan ki basu laikri hairin su paus ta makatari Mesura thamki buwa phamasi ki pakhum oina Union Minister Athawalena Manipur gi oina delimitation ki process asi thin thanabagi damak Union Home Minister Amit Shah taksin gani haibagi thajaba pirakhibaga loina English singani ga amagi census asi electoral boundary singi basis oina laudringai mamangda kupna yengduna asengba misa khangdok patangai fadeki aduga delimitation act 2002 gi matungina English singani ga ama asi base year oigani hairibasi Manipur goina di English singani ga ama census asida yamna sauna asoibe lairiba maramna Manipur state ta NRC sathanduna mitop miancha sing khandok laba matung makhat sathabana sungwana hena phongdok le henasu pausna makhatana su phongdorakli Makasa tharak poina lushilak poina panam pausi dige to pawn Aranba Propaganda da Yelhoumi sing thugumsi Lalhoulup manga masana commander ni haijaba S Khuman 29thMar haiba miyoimana Treasures activity of General Anthony Simre Army Chief of NSN IM haina caption p dun ikhiba article asima angpui asiguma Aranba Propaganda sina lang oiduna lamdamasi Yelhoumi sing thugumsi hena KCP KYKL Pripak Prom sum koidengna lusingba UNLF na punna thadorak pa chiol amada phongdorakli Lalhoulup singasina punna thadorakpa chiol amana hai S Khuman 29thMar hariba miyoisina iriba article sina NSN IM gi Army Chief General Anthony Simrana tawkiba Aranba singna nagama sumitei furup anigi Belosanari the sound among ata thuanbo oinoli Khuman haiba wayasi mitei gi yek salai taret ki manung ama oibana miyamna mahakpu mitei amana NSN IM gi mathakta maral siboin holi tasengna NSN IM gi matangda Lalhoulup singna manung hanjina khangba leiti amadi makhogi thabak thoramga ekhogi karigumba maung amatada mari lenadi mangna iribo wafam singa dudi intelligence unit natragana NSN IM manung da khaktana khangada bo wafamni Masida aikoina khanjulubagi sumathau tadi asiguma Aranba wafam sing phongdokpa sina naga amasu mitei community anigi nungsinadana singsep thanaba sinmani haiba mek singna takle hedi mangna iriba article aduda General Anthony Simrana Indian Army amasu masigi satminariba PDF ka pullaga naga amasu mitei fighter ki mayokta thabak tawri haina lana santokli adubo ground reality oinadi hawkibasai amarom henba sida mitei janjan group singna ngamkhai paringda Indian Army amasum makoina sagatpa KNAB ga lanthing chataduna lakli sanglaba matam asida General Anthony Simrana Indian Army ga puna thabak tawminabagi singnabu wafam amata laiti hari Seola sina makha taraduna S Khuman 29thMar hairiba miyoisina phongdokiba wafam gi matang sengdokladuna Manipur da kuki ama sumitei ani gi marakta khuthokna basida aikoina yauksin kiba leiti amadi ngamkhai da aikoi gi marakta 6 pair sign tawna kiba su leiti ngamkhai lanthok lansin tawba haibisi aikoi koisin iromdom tawjaba thaba amani masida kanagi mating lawba madi haijaba leiti hairi Handak S Khuman 29thMar hairiba miyoisina phongdorakliba wafam asi NSN IM na Indian Army na kuki militant sing sagatuna punna thabak tawminabagi matangna phongdorakiba asengbo wafam kya dubu kopsinana bu khonaba thabakni maramasina lamdamasiki Yelhoumi singna asinguma propaganda asita thajabigeno hainasu Lalhoulup manga asina punna thadorakpa siol asina phongdorakli
ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ, ꯃꯁꯤ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫